पोथामिनसी खमिनसी चैनल असिना अदोंबो तराम नोक्सरी अमदी कोकनोन खुरुमजरी चैनल असिना ngasi मियामदा खुदोल तमजगदरिबा टॉपिक असि मपुंग ओइना हाना नंगी येक करिनो हाइबगी तोंगान तोंगानबा येक तरेत लेबसिदा लेरिबा युमनाक सगै सिंगि करि करिनो अमदी मथंग मनाव नाइन ओलखिबि सिंगना करि करिनो हाइबगी मतांगदा मियामदा खुदोल तमजख्रबा मतुंगदा अखोइना ममांगनसु थमजखिबा येक मानब मसेन लौनब फत्ते करिगुम मस्जिद लौनरुब तारगदि सारोन सुरोन तरेत अखोइना फत्तब फोल लई हाइबगी मतांगदा अदुम खुदोल तमजख्रे अदुमपु येक लौनब फत्ते हाबसि कोइना खंगे अदुबो मसि खंगुदबदगी अखोइना येक थोकनबसि लौना लेनरुब कया अम लेखरे मसि लौना लेनरुबना मरम ओरगा मपुंग ओइना अखोइना मसा धार लेदबा कया अमसु यावरे लेरेन खनब तारगसु मसानिबा पोइबसि पुंसीदबा पुंसीगंदब कया अम लई हाइबगी अखोइना अदुमक थेंगनादुन लेरे हारिबसिंगसे थोक्तनबैदमक्ता हाइबदि अखोइना येक थोकनबसि येक थोकनै खंगुदबना अखोइसि मसि अमदि थोकनब तारगसु मसि लौनबसि फत्ते हाबसि अखोइना खंगुदबदि करिगुम लौनरुब तारगदि हौजि अखोइ करि दोब ताइ हाइबगी मतांगदा मियामदा खुदोल तमजगे पीके चैनल ना मियामदा खुदोल तमजगदरिबा टॉपिक असि तसेंग यामना खंगदना हैदना हाइजब नचदि तोंगान तोंगानबा अमाइबा अमाइबि अखंग अहि क्यादा खजि ताना जरुरकांदा मियामदा खंगनिंगबदगी खंगमिनसे हाइबगिदमक्ता इरमदम मसिगी लेरिबा नाट चना कांगलोन सिंगसे अखोइ खजितंग ओरसु पुखुतमिनसे हाइबगी वाखलोंदा मियामदा खुदोल तमजगदरिबनि सोइखिबा लानखिबा क्या अमा यावरगसु अखंग अहि क्याना सेमदोक सादोक मिननबगी तंजा अमदि ताथोक तासेन तौमिननबगी तंजादो अदुमक लौमिनगसि ngasi aina kudol tamjagadribasidi khajitang ahal lamansin akhang ahi kyada hangjaror kanda amadi nainajaror kanda miyamda kudol tamjabani habasi kawbigano huji kudol tamjarke ko ngasi ki topic ase yek manaba khangudabadagi yek manaba masen launaror kanda fataba fol leribu singji koknanabagi tamta ikoi kari tawgani haibagi matangdani miyamda kudol tamjagadrisi miyeng taminasi ko papa pika channel do subscribe to you please अहानबदा अखोइना खंमिनब दरकार लेरिसि करिगुम्बा ऐसि येक मानब मसेन लौना लेनरबा अदु ओइबा तारगदि फत्तब फोल करिगुम्बा खरदि दसालांफम खरदि नम लेबि याय हबसिमा मयामना खंमिनरसे अदुना अखोइना खंगुदना मसि करिगुम्बा येक मसेन से लौना लेनरबा तारगदि मसि कुकननबगे दमुते अखोइ करि तौबा ताइ हाइबा मतमदा अहानबदा मसिदा सक सोनबगी अखंगबा अमाइबा अमे यावरे हारकांदा मपुंग ओइना अखोइना तौबी यारिबा लंबीसी करिनो हाइबा तारगदि नुपा मयुम अमदि नुपी मयुमदगी अथेन पोट अमममगा लोइनना मसी अखोइ मितैगिददि nga tobagi sanabisi lebinina mapung oina sareng hapasui sareng si hapakanda natra nga amek hapakanda aduga athen pot ka loinena nakan ani digi pora kanda akoina masi pratikara ma toktopi haiba tare mapung oina ahan nupa mayumgi ahan yaur kanda mama pasing yaur kanda koina masida yek manaba masen launaruriba se kari tawgane matamda makhoi koina pratikara ma toktopi batai तौगदरिबा प्रतिकासी करिनो हाइबदि कोइना सलाइरेन सिदबगी फंबाल अमा थंबिरे हारकांदा अदुगा मई ओ हारिबे कोइना पुरैबा अथेन पोसिंगसी कोइना मई ओपिरबा हाइतारे मई ओपिरबा मतुंगदा नसाइगी नुपादुगी एनी फुरिट खंगदे नत्रगा खुदै खंगदे अदुगा नुपीदुगी फुरिट खंगदे फने खंगदे अमममसे कोइना लोबिरकांदा प्रतिकासी तोथोपिबो लोरगा मई थादोपिगदबा हाइतारे मसी मई थादोपिरगा अदुगा अहल लमन सिंगसिदा सलाइरेन सिदबगी फमान गी मया से कोइना नुपा मयम अमदि नुपी मयम गी लेरिबा अहन सिंग असिगा अमदि ngisai gi प्रतिकार द तोरिबा अमाइबदु ग लोइनना मपुंग ओइना खोइना मसिदा अकोइ मतुंग द सिगुम्बा फत्तब थबकसी अमुहना तौजररोय हनि खोइना वासक पिबा हाइतारे वासक पिगदबने दो वासक पिबा मतमदा मसि वासक इसी कइनो अकोइ सलाइरेन सिदबगी मफम दे खोइना वासक जगदरिबने मसिगुम्बा थबकसे अकोइ खंगदना तौरुरे अदुगा खंगदना तौरब तारगसो मसि मतुंग तारकपदि खोइगी चारोन सुरोन इसाइ सुचिंगदि मसिगुम्बसे अमुहना अकोइना तौहंजररोय हाइना वासक कदबने ngisai वासक पम यावरिबनिना मसि यामना लोबने करिगुम्बा अकोइना सि वासका प्रतिका तौथोगा याय हेदना खंगना तौरबुदि केमते कानदे करिगुम्बा खंगुदना तौरब सिंगदुगी दमक्ता यामना मसिदा तौबु याबा लंबी अमदि लई हाबसि ममांगै मतमदगी हौना अकोइना इबदो पाखंबगी मतमदा
ꯏꯕꯨꯗ ꯄꯥꯈꯪ ꯃꯇꯝꯗꯒꯤ ꯍꯧꯅꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯇꯥꯔꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯂꯥꯏꯔꯦꯟꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯤꯒꯨꯝꯕꯒꯤ ꯌꯦꯛ ꯃꯥꯟꯅꯕ ꯃꯁꯦꯟꯁꯤꯡ ꯄꯪꯂꯧ ꯂꯧꯅꯔꯝꯕꯒꯤ ꯆꯠꯅꯕꯤꯁꯤꯡꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯗꯤ ꯌꯥꯏ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯅꯈꯣꯏꯒꯤ ꯍꯥꯛꯇꯛꯇꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤ ꯊꯝꯃꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯌꯦꯛ ꯃꯥꯟꯅꯕ ꯃꯁꯦꯟꯁꯤ ꯂꯧꯅꯕ ꯐꯠꯇꯦ ꯏ ꯃꯥꯟꯅꯕ ꯃꯁꯦꯟꯁꯤ ꯂꯧꯅꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯆꯠꯅꯕꯤꯁꯤ ꯊꯝꯃꯝꯕꯗꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯪꯉꯨꯗꯕꯒꯤꯗꯃꯛꯇ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯇꯤꯀꯥꯁꯤ ꯇꯧꯊꯣꯛꯄꯤꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯃ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯇꯤꯀꯥ ꯇꯧꯕ ꯌꯥꯏ ꯄ꯭ꯔꯇꯤꯀꯥ ꯇꯧꯕ ꯌꯥꯔꯕꯅꯤꯅ ꯌꯦꯛ ꯂꯧꯅꯕ ꯌꯥꯏ ꯍꯥꯏꯅ ꯈꯪꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯄ꯭ꯔꯇꯤꯀꯥ ꯇꯧꯕ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯕꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯃꯆꯥ ꯃꯁꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯧꯔꯁꯨ ꯌꯥꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯔꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤ ꯌꯦꯛ ꯊꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯇꯤꯀꯥ ꯇꯧꯊꯣꯛꯎꯔꯒ ꯃꯥꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯣꯏꯅ ꯍꯦꯛ ꯈꯪꯂꯤ ꯐꯥꯎꯗꯗꯤ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯂꯝꯕꯤꯁꯤ ꯃꯁꯤ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯦꯛ ꯊꯣꯛꯅꯕꯁꯤꯡꯁꯤ ꯂꯧꯅ ꯂꯩꯅꯗꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯃꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ ꯑꯗꯨꯗ ꯃꯁꯤꯗꯃꯛ ꯃꯈꯣꯏꯅ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯜꯁꯨ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯝꯕꯤꯁꯤꯅꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤꯀꯣ ꯃꯗꯨꯅ ꯃꯁꯤꯃꯁꯨ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯈꯪꯅ ꯇꯧꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯈꯪꯕꯤꯔꯣ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯀꯥꯟꯗ ꯑꯗꯨꯃꯛ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯅ ꯐꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯡꯁꯤꯁꯨ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯇꯧꯔꯁꯨ ꯌꯥꯏ ꯑꯃꯍꯦꯛ ꯌꯥꯏ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯀꯨꯏꯈꯤꯕꯁꯤꯡ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯐꯩ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯍꯦꯛ ꯇꯧꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯁꯥꯈꯩꯒꯤ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕꯁꯨ ꯆꯪꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯑꯣꯏꯕ ꯅꯠꯇꯦ ꯁꯤꯗ ꯆꯪꯉꯒ ꯈꯨꯔꯨꯝꯕꯒꯁꯨ ꯑꯐꯕ ꯐꯣꯜ ꯐꯪꯉꯣꯏ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯌꯦꯛ ꯊꯣꯛꯅꯕꯁꯦ ꯂꯧꯅꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅꯁꯨ ꯈꯪꯕꯤꯔꯣꯁꯤꯅꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯛ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯑꯍꯦꯟꯕ ꯁꯤꯗ ꯋꯥꯐꯝꯁꯤꯡꯁꯤꯗ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯕ ꯑꯃꯗꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯇꯤꯀꯥ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯁꯨꯝ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯍꯥꯏꯕꯤꯔꯛꯑꯒ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯩꯅ ꯇꯥꯟꯅꯖꯔꯨꯕꯁꯤꯡꯁꯦ ꯃꯈꯣꯏꯗꯁꯨ ꯄꯥꯎ ꯄꯤꯖꯔꯒ ꯁꯨꯝ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯃ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩ ꯍꯟꯅ ꯍꯥꯏꯖꯔꯤꯁꯤꯅꯦ ꯌꯦꯛ ꯃꯥꯟꯅꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯕꯤꯔꯅꯨ ꯃꯗꯨꯅ ꯑꯐꯕ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯕꯤꯌꯨ ꯈꯪꯗꯗꯅ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯁꯤꯒꯨꯝꯕ ꯄ꯭ꯔꯇꯤꯀꯥꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯣꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯄ꯭ꯔꯇꯤꯀꯥꯔ ꯑꯃ ꯇꯧꯕ ꯌꯥꯕ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯈꯪꯅ ꯌꯦꯛꯊꯣꯛꯅꯕ ꯂꯧꯅꯔꯕꯗꯤ ꯃꯗꯨꯗ ꯍꯦꯟꯅ ꯐꯠꯇꯕ ꯐꯣꯜ ꯂꯩꯒꯅꯤ ꯄ꯭ꯔꯇꯤꯀꯥꯔꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯒꯗꯕꯁꯨ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯂꯝꯕꯤꯁꯤꯡꯗꯨꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯇꯧꯕꯤꯅꯤꯡꯕ ꯂꯩꯕꯁꯤꯡ ꯀꯥꯟꯅꯁꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯀꯥꯟꯗ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯉꯤꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯕꯤꯔꯀꯥꯟꯗ ꯚꯥꯞ ꯇꯥꯃꯤꯟꯅꯗꯕ ꯚꯥꯞ ꯇꯥꯍꯧꯗꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯗꯨꯃꯛ ꯂꯧꯃꯤꯟꯅꯁꯤ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯃꯛ ꯑꯩꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨ ꯇꯥꯟꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯄꯤꯀꯦ ꯆꯦꯅꯦꯜꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯅ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕꯁꯤꯡꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯒꯨꯔꯨ ꯀꯌꯥꯅ ꯑꯗꯨꯃꯛ ꯁꯦꯝꯗꯣꯛꯃꯤꯟꯅꯅꯕ ꯁꯥꯗꯣꯛꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯑꯩꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯈꯪꯖ ꯍꯩꯖꯔꯨꯕ ꯅꯠꯆꯗꯦ ꯆꯨꯝꯅ ꯈꯛꯀꯤ ꯃꯌꯥꯝꯗ ꯁꯤꯕꯨ ꯌꯥꯕ ꯂꯝꯕꯤ ꯂꯩꯔꯤꯕ ꯁꯤꯕꯨ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯤꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯑꯐꯕ ꯈꯔꯗꯤ ꯇꯧꯃꯤꯟꯅꯔꯝꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯁꯤꯟꯖꯔꯛꯄꯅꯤ ꯃꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯤꯀꯦ ꯆꯦꯅꯦꯜꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯁꯤꯗ ꯋꯥꯠꯍꯧꯕ ꯀꯔꯤ ꯂꯩꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃꯗꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯅꯕꯤꯔꯁꯤꯀꯣ